A warm welcome to everybody present here. Ngasi humdralak suba Republic Day celebration 2019 haunana bagi sem sabal usinjaragle kai khumna jariba Imphal East ki Superintendent of Police lengbirakuna lejare ngasi gi mass pass pereta saruk yabigadaba contingent khuding maksu lamtha phamda sem saduna leire habagi khoi pau phangjare pangthok jagadoriba event sing asi miyam tilabagi tungda ngasi gi invitees amasung chief guest lengsen birakani madugi matungda kai khumna jariba chief guest na India ki tricolor asi unfurl tobigani loina loina na national anthem su mayam puna sakmi nagani madugi matungda mass pass contingent sing mafam asida thungladuna salami pigani loirabagi tungda ngasi ki chief guest deputy commissioner Imphal East na miyamda Republic Day ga mari lena na warol thambigani masigi matungda district administration na sinjaduna tongan tongan ba prizes amasung commendation certificates kara miyamda yenthoklabagi tungda lai refreshment chaminaraga ngasigi chinglemlaba 78th Republic Day celebration asi lusinjagani anakpada madiara pada lebiriba Republic Day celebration asibu yawba lengbiraklibachi naw khuding mangna isa isa gi phampham langda lengsen biraktuna program asi hawbada mateng pangbinaba amuko hana ningsingjari ngasigi parade sina 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 flag commander ne bako duka hoi sida leire ba si ai su daga oye police ki se hojik kanne iri thengna lakuni nako aduga khangdri maduma nangnaraga di pijarga pere commander ga kanogadi one by one kobagi phim da ledo dc gam tana jigi hello hello ngasigi parade commander obigadoriba miyamda sakta taksege khulaibam Farooq Ali son of KH Umed Ali amasung Saru Gogoi leifamna Khetrigau Thambalkhong Khetrigau Imphal East Manipur masagi mahigi thakta MA Political Science 2009 MPhil JNU International Relations hojik paibiriba isagi na DSP Manipur Police Service join tokhiba 2015 gi January tangkun aduga hojik present posting na Deputy Superintendent of Police CAR Imphal East flag commander oina obigadoliba sagta taksage MD Akhtar Hussain son of MD Kayum of Yaripok Tulihal Kunjil Laikai duga isagi uji obiriba phamna assistant sub inspector ni hariba kai khumna jariba flag commander su sem saduna leiba ujare mekup khargi manungda
ngasi chief guest obigadoriba kai khomnajariba Imphal East District ki Deputy Commissioner mingoina panjaragana Madam T.H. Chitra Devi yauраklagani habagi pau phangjare District Administration ki maikaidagi amasung Imphal East Police ki maikaidagi kai ngasi gi kai khomnajariba chief guest asibu reception taunanabagi thorang tawbasu ujare mikup kharagi manungda ngasi gi kai khomnajariba chief guest ne hek lengsim birakpaga ngasi gi program haujagani
Hello. Deputy Commissioner Lection Biragle. Kai khuna jariba chief guest na kai khuna jariba Imphal East police makok thongba SP na lusingba team ga loina na guard of honor miyeng tabiri. Masih chief guest na national flag asi unfurl tunggu tamda national anthem sabbi nagani section video ko pai puna mga attention dal lepi duna national anthem sabba se solu yabi nam khangan jare Kai khuna jariba chief guest ko thakachari sahumje sani da aiji mem state ki su chela yaw mati ama adu nangai tra
ꯆꯠꯄ ꯂꯩ ꯑꯇꯣꯞꯄ ꯑꯃ ꯑꯜꯇꯔꯅꯦꯠ ꯑꯃ ꯊꯧꯔ ꯂꯥꯛꯏ ꯃꯦꯟꯗꯨꯅ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯊꯧꯗꯣꯛ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯑꯩꯈꯣꯏ MCSꯀꯤꯗꯤ ꯑꯌꯥꯝꯕ ꯇ꯭ꯔꯥꯟꯁꯐꯔ ꯂꯣꯏꯁꯟꯅꯔ ꯃꯥꯜꯂꯦ ꯄꯨꯂꯤꯁꯀꯤꯁꯦ ꯍꯣꯏ ꯋꯥꯠꯂꯤꯀꯣ ꯈꯔ ICIꯅꯗꯤ ꯏꯟ ꯑꯦꯗꯚꯥꯟꯁꯇ ꯇꯧ ꯁꯣ ꯗꯦꯠ ꯑꯦꯀ꯭ꯂꯤꯃꯦꯇꯥꯏꯁ ꯇꯧꯅꯕ ꯍꯥꯏꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦ ꯐꯥꯔꯁ ꯋꯤꯛꯇ ꯇꯧꯅꯕ ꯇꯥꯔꯒꯦꯠꯇꯤ ꯇꯧꯔꯤ ꯑꯗꯣ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯅ ꯉꯝꯃꯣꯏꯗꯣꯏ ꯉꯁꯤꯒꯤ ꯃꯥꯔꯆ ꯄꯥꯁ ꯄꯦꯔꯦꯠ ꯑꯁꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯗ ꯑꯦꯖꯨꯗꯤꯀꯦꯠ ꯇꯧꯕꯤꯒꯗꯧꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯖꯖꯦꯁ ꯑꯗꯨꯗꯤ ꯖꯖꯦꯁꯁꯤꯡ ꯑꯍꯨꯝ ꯑꯗꯨꯗꯤ ꯖꯣꯒꯦꯟꯗ꯭ꯔ ꯈꯨꯃꯟꯆꯥ SDO ꯁꯣꯝꯕꯣꯡ L ꯊꯥꯡꯒꯥꯜ SDC ꯁꯣꯝꯕꯣꯡ ꯑꯃꯁꯨꯡ ꯁꯨꯕꯤꯟꯁꯟ ꯁꯥꯄꯝ SDC ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯖꯖꯦꯁ ꯑꯍꯨꯝ ꯑꯁꯤ ꯄꯦꯔꯦꯠꯀꯤ ꯂꯝꯊꯥꯐꯝꯗ ꯇꯔꯟ ꯑꯥꯎꯠ ꯁꯥꯏꯖꯤꯡꯅꯆꯤꯡꯕ ꯌꯦꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯦꯖꯨꯗꯤꯀꯦꯠ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯝꯕꯤꯗ ꯃꯥꯔꯆꯤꯡꯒꯤ ꯃꯇꯦꯛ ꯑꯃ ꯌꯦꯡꯂꯝꯂꯒ ꯁꯦꯂꯨꯇꯤꯡ ꯕꯦꯖ ꯇꯝꯅ ꯅꯪꯅꯅꯕ ꯆꯪꯁꯤꯟꯕꯤꯔꯛꯇꯨꯅ ꯖꯖꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯥꯎꯅꯖꯔꯤ ꯑꯩꯈꯣꯏ ꯁꯝꯂꯤꯡꯁꯦ ꯊꯕꯛꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯅꯦ ꯑꯃꯒ ꯁꯥꯅꯤꯌꯦ ꯁꯤꯗꯤ ꯁꯥꯃꯟꯅꯤꯌꯦ ꯁꯤꯗ ꯑꯗꯨꯝ ꯌꯥꯅꯤ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯑꯣꯏꯅ ꯍꯥ ꯇꯔꯅꯤꯡꯂꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯌꯥꯅꯤ ꯂꯣꯏ ꯇꯔꯅꯤꯡꯁꯨ ꯎꯔꯅꯤ ꯍꯥ ꯃꯦꯝꯒꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯕ꯭ꯂꯣꯛ ꯃꯌꯥꯝꯁꯦ ꯃꯦꯝ ꯐꯣꯇꯣ ꯅꯝꯕꯗ ꯌꯥꯝ ꯐꯖꯩꯌꯦ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯀꯌꯥ ꯈꯪꯗꯕ ꯐꯣꯇꯣꯒꯨꯝꯕ ꯅꯝꯃꯀꯥꯟꯗ ꯁꯣꯝꯒꯤ ꯃꯃꯥꯡꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯗꯨꯅꯤ RDEꯗꯣ ꯑꯗꯨ ꯀꯝꯄ꯭ꯂꯦꯛꯁꯁꯦ ꯃꯣꯏꯅ ꯐꯖꯍꯜꯂꯦ DC ꯑꯣꯐꯤꯁꯁꯦ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯣꯚꯤꯖꯟ ꯑꯃ ꯂꯩꯔꯝꯕ ꯃꯥꯜꯂꯦ ꯑꯩꯒꯤꯁꯨ ꯑꯣꯐꯤꯁ ꯂꯩꯇ꯭ꯔꯤ ꯃꯦꯝ ꯕꯦꯔꯦꯛꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯖꯁ ꯕꯦꯔꯦꯛ ꯃꯊꯛꯇꯨꯗ ꯀꯩꯅꯣ ꯇꯧꯕ ꯃꯥꯅꯤ ꯃꯥꯅꯤ ꯃꯦꯝ ꯀꯨꯏꯔꯣꯏ ꯁꯤꯗꯤ ꯁꯠ ꯌꯧꯁꯤꯜꯂꯛꯀꯅꯤ ꯑꯁ ꯀꯩꯅꯣꯒꯤ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯀꯟꯇꯤꯖꯦꯟ ꯃꯌꯥꯝꯗꯨꯗꯤ CRPF ꯁꯤꯡꯗꯨꯅ ꯐꯨꯠ 6ꯀꯤ ꯃꯊꯛꯈꯩꯗꯪ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯑꯁ ꯃꯣꯏꯒꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯗꯗꯤ ꯑꯁ ꯑꯗꯨꯒ ꯃꯁꯥ ꯃꯥꯅꯤ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯒ 6ꯀꯤ ꯃꯣꯏꯁꯦ 6ꯀ ꯏꯟꯆꯤ 2 ꯂꯩꯕꯁꯤꯡꯗꯨꯅꯦ ꯑꯁ ꯃꯣꯏꯒꯤ ꯃꯔꯛꯇ ꯑꯋꯥꯡꯕ ꯈꯜꯂꯛꯑꯕꯅꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯃꯁꯥꯁꯦ ꯄꯥꯔꯞ
ꯃꯊꯛꯇ CRPꯒꯤ ꯇꯨꯄꯤꯒꯤ ꯃꯇꯣꯛꯇꯣ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯣꯛꯇꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯗꯨꯗꯗꯤ ꯌꯧꯈꯤꯕꯅꯤ ꯍꯥꯏꯠꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗꯣ ꯁꯥꯏꯟꯗꯛꯇ ꯁꯤꯃꯨꯛ ꯈꯦꯠꯅꯩ ꯑꯗꯨꯃꯥꯏꯅ ꯂꯩ ꯂꯥꯛꯇ꯭ꯔꯤ ꯀꯅꯥ ꯂꯥꯛꯄꯖꯥꯠꯅꯣ ꯁꯕꯤꯝꯗ ꯑꯝꯇ ꯍꯪꯁꯦ ꯁꯕꯤꯝ ꯁꯃꯤꯔ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦꯅ ꯗꯤꯛꯇꯦꯇꯤꯚ ꯑꯍꯥꯟꯕꯗꯣ ꯑꯇꯣꯞꯄ ꯀꯅꯥ ꯂꯥꯛꯑꯦ ꯍꯪꯉꯣ ꯖꯦꯄꯤ ꯃꯦꯝꯕꯔꯁ ꯁ꯭ꯇꯦꯠꯀꯤ ꯃꯣꯏꯒꯤ ꯁꯥꯏꯠꯁꯦ ꯍꯥꯡꯉ ꯂꯩꯔꯕ ꯑꯗꯩꯅ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯅ ꯉꯥꯛꯇꯪ ꯂꯩꯈꯤꯒꯠꯂꯅꯤ ꯑꯗꯩꯅ ꯍꯥꯏꯅ ꯖꯦꯠ ꯄꯤ ꯃꯦꯝꯕꯔꯁꯀꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯁꯤꯅꯦꯕ ꯍꯣꯔꯦꯟ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯛꯄꯗꯣ ꯑꯝꯇ ꯍꯪꯉꯣ ꯑꯗꯨꯏꯗꯤ ꯍꯥꯏ ꯑꯩꯅ ꯍꯣꯔꯦꯟ ꯄꯟꯕꯩ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯃꯥꯅꯦ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯄꯟꯁꯤꯟꯈ꯭ꯔꯁꯦ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥꯕ ꯃꯣꯏ ꯂꯥꯛꯇꯕ꯭ꯔꯥ ꯑꯃꯕꯣ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯌꯦ ꯄ꯭ꯔꯙꯥꯟꯒꯨꯝꯕ ꯀꯌꯥ ꯌꯥꯎꯕ ꯃꯦꯝ ꯑꯗꯨꯗꯤ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯑꯩ ꯁꯤꯒꯤ ꯃꯥꯁ ꯄꯥꯔꯁꯦꯜ ꯂꯣꯏꯔꯒꯗꯤ ꯁ꯭ꯄꯤꯆ ꯄꯤꯗꯧꯕ ꯑꯣꯏꯅꯤꯕ ꯃꯥꯅꯦ ꯑꯗ ꯃꯣꯏꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯝꯈꯤꯗꯣꯏꯕ CMꯅ ꯉꯔꯥꯡ it should be celebrated in all districts and ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯈꯔ in a befitting manner ꯒ ꯍꯥꯏꯗꯣꯏꯅꯤ in a befitting manner ꯍꯥꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ 18 contingent ꯄꯨꯂꯤꯁꯀꯤ ꯑꯣꯏꯅꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯔꯦꯟ ꯁ꯭ꯄꯤꯆꯇ ꯀꯔꯤ ꯑꯩ ꯗꯤꯄꯥꯔꯠꯃꯦꯟ ꯁꯤꯟꯕꯩ ꯂꯧꯈꯠꯍꯧꯗ꯭ꯔꯦꯕ ꯑꯩꯁꯨ ꯃꯦꯝ ꯀꯔꯤ ꯄꯟꯕ ꯀꯩꯅꯣꯗꯪ ꯌꯥꯏ ꯄꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯖꯤꯠ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯅꯠꯇꯕ ꯁꯤꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯀꯔꯤꯝꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯨꯒꯨꯝꯕ ꯃꯦꯝꯀꯣ ꯑꯩꯈꯣꯏ ꯄꯟꯕ ꯌꯥꯏ PM ꯚꯤꯖꯤꯠꯀ PM ꯁꯉꯥꯏ ꯚꯤꯖꯤꯠꯁꯦ 4 ꯐꯦꯁꯇꯤꯚꯦꯜ ꯖꯅꯋꯥꯔꯤ 4 ꯖꯅꯋꯥꯔꯤ ꯗꯦꯟ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ 21 to 30 ꯅꯕꯦꯝꯕꯔ ꯑꯅꯤꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯄ ꯃꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯑꯃ ꯑꯦꯖꯤꯇꯦꯁꯟ ꯃꯌꯥꯝꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯗꯅ ꯄꯕ꯭ꯂꯤꯛꯀ ꯔꯤꯂꯦꯁꯟ ꯐꯖꯅ ꯊꯝꯃꯒ ꯑꯗꯨ ꯑꯍꯨꯝꯗꯣ ꯍꯥꯏꯕꯤꯔꯒ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ PM ꯚꯤꯖꯤꯠꯇꯣ ꯄ꯭ꯔꯥꯏꯗꯅꯤ ꯌꯥꯝ ꯃꯔꯨꯅꯦ ꯗꯦꯟ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯗꯤꯒꯅꯤꯇꯔꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯃ ꯂꯥꯛꯑꯒ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯅꯤꯅ ꯕꯤꯛ ꯁꯛꯁꯦꯁꯅꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯨ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯏꯟꯁꯤꯗꯦꯟ ꯃꯥꯅꯦ ꯑꯩꯗꯤ ꯁꯦꯂꯨꯠ ꯇꯧꯕꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯦꯝ ꯑꯃꯗꯤ ꯃꯌꯥꯏ ꯆꯥꯅꯅꯦ ꯃꯦꯝ ꯂꯦꯞꯄꯁꯤꯔ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯤꯔꯣ ꯃꯦꯝ ꯑꯗꯨꯗꯤ ꯐ꯭ꯂꯦꯛꯁꯤꯒꯀꯣ ꯇꯧꯔꯁꯤ ꯍꯣꯏ ꯃꯣꯏ ꯌꯧꯗꯤ ꯌꯧꯔꯛꯑꯅꯤ ꯍꯣꯏ ꯑꯩꯅ ꯈꯔ ꯃꯅꯤꯡꯗ ꯂꯦꯞꯄ ꯍꯜꯂꯣ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯥꯗꯨꯅ ꯊꯝꯖꯔꯤꯕ ꯆꯤꯌꯔꯁꯤꯡ ꯑꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ZPꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯐꯦꯠꯄꯨꯗꯤ ꯄꯟꯕꯤꯔꯁꯨ ꯑꯗꯣ ꯄ꯭ꯔꯙꯥꯟꯒꯨꯝꯕ ꯄ꯭ꯔꯙꯥꯟꯁꯤꯡꯗꯤ ꯌꯥꯎꯔꯝꯕ